masu maben punna thawai thadoni haina wafam thamiba thamoi kairaba imagi wafamse mayam taminasi thamoi kairaba imana thamiba wafamse makha tabada amuk aigi su wafam khara thamjarake biren pabung biren magi thonganda preton hairaga mai thani June 6 da June 6 da aigi isa thoki badu minto adu da aigi isu ji ko lagai petrol haira mai thage isai ton dai sijage du ga tung da haurai angan sing da su thok da su oi jaro haida sikak tak thamjage ai yam 6 da aigi nuksi bai isu se mama sidi ai hai bangamde adu ga aigi isu se paraga ai ko laga nangi thonganda ina petrol hairaga mai thani isu be adu ka da pengo yo no Pari mom channel se bu yengbiri ba mayam punamapu ikai khumnajari ngasi amuka asugumba yamna thamoi kairaba video ma obodagi mayang yafamda video se share tawjarake aina video ma pura la ai chinaw mayam aduga video se ga wahi wata soikiba kya yawraga so mayam na ngakpi waina hojai dagi pari mom channel la yengbiri ba mayam punamaki mafamda request tawjari adudi video se makata na yengminarsi thamoi kaina ngasi ima ama loina na ibok ama oina ngasi thamaiba wafam se khoi myam amta yengminasi aduga makhata na kari tawraga phani se khoi myam khanminasi adudi video se haurasi kari tawbu ngamge na yego mama aina asugwa na ide hing tumda na ka gi ji noi pielo noi irang ji ne ba mim ta sulak pi ti aduga khanga chada ba khoi dungsi bi ba mi di mi khundagi mi di lakpi hangbi dai koi kari sari noi kamai lei na na bogi layeng bai paisa pu pi de khara dor so thin bi re aduga moi da kaim khangjin na ta sana lei ba se babung beren ningthau khong da su la mi ne khudak ta phang ba gi di mi lei bro hai gi yum chi ka ba na lei khang da bro lei jara ba paisa puna mak loi na yum chi khak ta mi cha ahung gi ne na ka ahung khak ta ne sajari ba Loisan basu ngamde thong bok tin na palaga ni lady se hoji toilet thong laitri loisan ba ngamdri June 6 phawi engani June 6 tai gi nuksi bai su se mama sidi ai hai ba ngamde adu ga gi su se paraga ai ko laga nang gi thong kan da ina petrol hai raga mai thani su be adu ka da pen go yo noi thawai bin ri do lai ra ba ne na upai le te bu ka sa to bu ga ro ya na khali do kari tawbu ngamge na yego mama aina asugwa na ide hing tumda na ka gi ji noi pielo noi irang ji laitre de gi cha do manga bro ai hing ama mi ga yam da le pai gi cha da te ai hing ama phau mi gi bayum dai gi cha da hing lek ta ba de noi irang ji tawbi na alak tri ba de gi cha do noi irang ji na alak ta ba de gi cha do June 6 phong ai cái June 6 anh hai gì này nó sắp tới nó ai cái ai June 6 tay gì cái gì của rồi ai xua thì ai cái xua không làm đôi đôi gì à na phải đi này đi ai không làm gì mà lại đây ai không làm gì mà ada di lagi sida tin betere tatu nang hingam mari halap ko hingam dragan nang ngade layu keteng haraga tay pom leitima ngasi asugumba thamoi kairaba thamoi yamna naraba thodok mayam si marakta ngarangi tawriba thodok to yamna ikaiba amasung yamna pendaba thodok amani ekhoi gi lanje horokpa matamda Manipur da akhoi apun boina thomina ra kanglaipa kanminasi ifur bijati kanminasi haina akhoi apun boina akhoi gi pandam amata ama khatang dani haina akhoi thoki bani aba ado ngarang toriba thodok to gidi yamna ikaya ba ngasi yengu pikliba masu yam nungsiriba masu asibu kolaga ngasi masu maben thawai kathoni haina asumaina thoiba masu maben asugumba myam ama leiriba ne pikliba sahi nauna yum panjaraga ngasi leijariba akhoi gi inau nupi asugumba kaya ama lukhrabi oina mawa mapuroi be kaina leiri bane asugumba achakpa myam sing marakta mai gi achakpa myam ama leiri besigi marakta ngarang toriba thodok ase yamna pende yamna pamjade Manipur haiba Manipur asiga hujik tawri base karino myam so loi khangi bani ado aina wasi jam sangang roige aina ngasi video semjarakpadi hujik yamna nungsiraba pikliba masu ase kolaga lagriba 6 June da
6 June da petrol hijalaga mai thadooga isa na isa sijarani haina thokleiba ima gi mafam da aina haijagadabadi pikliba isu sibu nungsibiraga imana loiba phirep sibu amutangdi imana khantabiyo haina aina ngasi video se semjarakpani pikliba isu sigi maran karino mahakna mujik nona sanana nongaina malem siga lerekpa matam sida ngasi imana thawai chakpadagi pendaba kya leibadagi masuma ben pulapna petrol hejalaga mai thana akoi thawai kathoni hairiba wari se imana thamoi yamna kaibadagi thamoi chakpadagi thamako wafam ne se khanjai adu oiraga so aina ngasi video semjare se mayamna video se obiragadi ima siga aina dingasi lapna grabani ima si unaba phangdare ima si bo amutang unabiraga ima siga amta wari sanabina bagi tamakta aina video se semjarakpani aduga loina na aina hojik nupi masa ama nauna mawa mapuroiba kaina begi video masa ama hapai basena asuk manupi masa mayam ama leiri manipur da hojik mawa mapureba nauna kaina ba thawaina pon thawai ba thawbagi mingthon logiyo mayam ama leiri bani ngasi vote yorakpada adu purama kawraga vote se ngarangi toiba mato mong se aduki matik ikai aduki matik phajade aduna aina haijagadabadi tungda amuk asugumba mato mong thoktana ba haina aina ngasi hojai dagi pari mom channel na mayam punamaki mafamda request tawjari aduga video se aina semjarapadi maru aina semjarapadi pikliba angang nusirba angang asi kolaga ima sina masuma ben punna thawai kathokani thawai thadokani harakpase asise thamoise yamna nuai tabadai video se semjarakpani aidi khut lam phangdare ado khut lam phangbiba manipur manungda leiba anakpa ima singna ichinau singna khangnaba tarawari ima sibu amtang thigatpirage ima siga lagliba 6 June sigi mamangda amta unabiu haina aina video se semjarakpani loina na akhoigi huji CM oina leibiriba akhoigi honorable Mingwena Panjabada N Biren Singha adugi mafam da so ina haijabadi ngasi imana CM Biren gi mamangda thawai kathokani hairibase ado pendaba kya leiramgani manipur siga pendaba myam ama leira punamak sigi ningthunganba pabungna ngambasu nate ngamsu ngamoi adu oiragasu punamak sigi ningthunganba ngamdargasu asugumba thokleiba mayam se pabungna amta miyeng changchan biraga phafataba kaino amta wari sanabina ba haina ngasi hojai dagi pari mom channel na akhoigi pabung Biren busu ikai khumnaba utchabaga loinana amtang ima siga wari sanabinabagi tamakta request tawjari aduga ichinau mayam yam sangna ngangoroge loisanjarage aina video semakpagi maramdi haigare ai piba angang sigi tamak khallaga ima sigi tamak khallaga video semjarakpani asugumba achakpa mayam ama manipur gi tamaktani haina thawaina pon thawai ba thoba kya gi family athoba kya gi yum mayam ama leiribani achakpa mayam ama asi mayam sigi mamangda ngarang toiba thodokto yamna phajade asi tungda mu smai thopina roisi akhoi ifrup izati kangane na lan horpa matamda ahamba kukina landarakpa matamda maite ekhoina thokiba thawna ima lebak nungsibagi utkiba thawna mayamdo adu amka akhoi ningsang minasi loipno ima lebak nungsiribani adu ergaso ngarangi matawdugadi mohonga moina chatkhare adumaina chana loisi ifrup izati kanminarasi ado ngasi gidi loisanjarege yam sangang orege asoyaran yaroge sum yam nangapi waina hojai dagi pari mom channel la yengbiriba mayam punam kem famda request tawjari kanglei pangna yai phare ibudo pakhang mana yai phare ngasi gidi loisanjarege